ꯑꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯂꯤꯕ ꯁꯤꯕꯥꯟꯁ ꯑꯁꯤ ꯃꯍꯥꯗꯦꯕꯅ ꯑꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯁꯤꯕꯥꯟꯁ ꯑꯁꯤ ꯂꯩꯕꯥꯛꯇ ꯐꯖꯅ ꯊꯝꯕꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯤꯕꯥꯟꯁ ꯑꯁꯤꯅ ꯃꯍꯥꯗꯦꯕꯕꯨ ꯎꯕꯗ "Who are you?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯗꯦꯕꯒꯤ ꯃꯉꯛꯇ ꯌꯦꯠꯂꯤꯕ ꯅꯥꯒꯨ ꯀꯧꯕ ꯂꯤꯟ ꯑꯁꯤꯅ "Who are you?" ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯃꯄꯨꯗ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯕꯥꯟꯁꯅ "ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯍꯥꯗꯦꯕꯅ "ꯑꯩ ꯑꯁꯦ ꯅꯪꯒꯤ ꯁꯪꯀꯔꯅꯤ" ꯍꯥꯏꯔꯛꯏ꯫ ꯁꯤꯕꯥꯟꯁꯅ ꯊꯥꯖꯗꯅ "ꯀꯅꯥꯅꯣ ꯁꯪꯀꯔ ꯍꯥꯏꯕꯕꯨ?" ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯥꯒꯨ ꯀꯧꯕ ꯂꯤꯟ ꯑꯁꯤꯅ "ꯃꯄꯨ ꯁꯪꯀꯔꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯁꯤꯕꯥꯟꯁ ꯑꯁꯤꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯄꯨ ꯁꯪꯀꯔꯅꯤ ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯔꯦꯅꯦ꯫ ꯃꯄꯨ ꯁꯪꯀꯔ ꯑꯁꯤꯗꯤ ꯐꯤꯠ 4-5 ꯋꯥꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯗꯦꯕꯅ ꯁꯤꯕꯥꯟꯁꯇ "ꯅꯪꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅꯤ, ꯑꯩꯒꯤ ꯄꯛꯇꯅꯤ, ꯑꯩꯅ ꯅꯪꯒꯤ ꯃꯄꯨꯅꯤ, ꯅꯪꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯄꯤꯛꯄ ꯑꯃ ꯑꯣꯜꯂꯒ ꯂꯥꯛꯄꯅꯤ" ꯍꯥꯏꯅ ꯁꯤꯕꯥꯟꯁꯇ ꯍꯥꯏꯔꯦ꯫ ꯁꯤꯕꯥꯟꯁꯅ "ꯑꯁꯦꯡꯕꯃꯛꯀꯤ ꯅꯍꯥꯛꯄꯨ ꯁꯪꯀꯔ ꯑꯣꯏꯔꯤꯕ꯭ꯔꯅꯦ? ꯁꯪꯀꯔ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯝ ꯎꯠꯇꯨꯅ ꯇꯥꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯗꯦꯕꯅ "ꯅꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯤ ꯃꯗꯨ ꯉꯥꯛꯇꯅꯤ, ꯊꯥꯖꯗ꯭ꯔꯕꯗꯤ ꯈꯨꯗꯝ ꯇꯥꯛꯎ ꯍꯥꯏꯕꯁꯦ ꯍꯥꯏꯗꯨꯅ ꯂꯩ" ꯍꯥꯏꯔꯒ ꯃꯄꯨ ꯃꯍꯥꯗꯦꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯔꯛꯂꯤ꯫ "ꯅꯍꯥꯛꯅ ꯑꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯂꯤꯕꯁꯦ ꯑꯩꯅ ꯌꯦꯡꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯤꯕꯥꯟꯁꯅꯁꯨ ꯊꯥꯖꯔꯦ꯫ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯃꯄꯨ ꯁꯪꯀꯔꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯋꯥꯔꯧꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ, "ꯅꯍꯥꯛ ꯑꯁꯦ ꯁꯪꯀꯔꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯔꯦ꯫ ꯅꯍꯥꯛꯅ ꯁꯪꯀꯔ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯀꯔꯤꯒꯤ ꯁꯥꯟꯅꯔꯨꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯅꯍꯥꯛꯄꯨ ꯋꯥꯔꯧꯔꯤꯕꯅꯤ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯄꯥꯡꯕꯤꯈꯤꯗꯦ" ꯍꯥꯏꯅ ꯋꯥꯔꯧꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯕꯥꯟꯁꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯍꯥꯗꯦꯕꯅ "ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯋꯥꯠꯍꯧꯔꯤꯕ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯤꯕꯥꯟꯁꯅ "ꯑꯁꯦꯡꯕꯃꯛꯀꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯒꯗ꯭ꯔꯅꯦ? ꯃꯃꯥꯡ ꯃꯄꯣꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯝꯅ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯛꯂꯤ, "ꯃꯃꯥꯡ ꯃꯄꯣꯛꯇ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯃꯃꯥꯡ ꯃꯄꯣꯛꯇꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯪꯖꯦꯟ ꯑꯁꯤ ꯇꯦꯜꯂꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯪ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯒꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯁꯤꯕꯥꯟꯁꯅ "ꯑꯗꯨꯗꯤ ꯋꯥꯁꯛꯎ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨ ꯃꯍꯥꯗꯦꯕꯅ "ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯋꯥꯁꯛꯄ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯁꯤꯕꯥꯟꯁꯅ "ꯐꯔꯦꯅꯦ, ꯑꯗꯣ ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯂꯤꯟ ꯑꯁꯤꯅ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯍꯥꯗꯦꯕꯅ "ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦ ꯅꯥꯒꯨ ꯀꯧꯏ, ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯤ, ꯃꯥ ꯑꯁꯦ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯒꯨ ꯑꯁꯤꯅ "ꯑꯩ ꯑꯁꯦ ꯃꯄꯨ ꯃꯍꯥꯗꯦꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯇꯩꯗꯗꯤ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯔꯤꯕꯅꯤ, ꯑꯩꯉꯣꯟꯗꯕꯨ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯂꯦꯝꯅ ꯊꯥꯗꯦ, ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯐꯖꯅ ꯉꯥꯡꯉꯨ" ꯍꯥꯏꯔꯝꯃꯤ꯫ ꯁꯤꯕꯥꯟꯁꯅ ꯁꯪꯀꯔꯗ "ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯧꯔꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯤ, "ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯅꯪꯒꯤ ꯋꯥꯠꯍꯧꯔꯤꯕ ꯊꯕꯛ ꯑꯃꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯁꯤꯕꯥꯟꯁꯅ "ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯁꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩ ꯑꯁꯦ ꯐꯨꯠꯕꯣꯜ ꯎꯠꯊꯣꯛꯄꯤꯔꯦ, ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯡꯕꯗꯒꯤ ꯊꯥꯗꯔꯛꯂꯦ" ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯍꯥꯗꯦꯕꯅ "ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯌꯨꯝꯗ ꯆꯠꯂꯣ, ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯪꯕꯨ ꯊꯤꯔꯝꯂꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯁꯤꯕꯥꯟꯁꯅ "ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ" ꯍꯥꯏꯔꯒ "ꯅꯍꯥꯛ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯀꯗ꯭ꯔꯥ?" ꯍꯥꯏꯅ ꯃꯍꯥꯗꯦꯕꯗ ꯍꯪꯂꯤ꯫ ꯃꯍꯥꯗꯦꯕꯅ "ꯅꯪꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ" ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯤꯕꯥꯟꯁꯅ ꯍꯔꯥꯎꯅ "ꯂꯚ ꯌꯨ ꯁꯪꯀꯔ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯒꯨꯅ "ꯀꯔꯤꯅꯣ ꯂꯚ ꯌꯨ ꯁꯪꯀꯔ ꯍꯥꯏꯕꯕꯨ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯁꯤꯕꯥꯟꯁꯅ "ꯑꯩꯅ ꯃꯄꯨ ꯁꯪꯀꯔ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯔꯟ ꯑꯁꯤ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯏ꯫ ꯑꯅꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯆꯔꯟꯗ ꯍꯥꯏꯔꯤ, "ꯃꯃꯥꯡꯗ ꯅꯪꯒꯤ ꯕꯕꯥ ꯑꯁꯦ ꯄꯨꯖꯥꯔꯤ ꯑꯃ ꯑꯣꯏꯔꯝꯕꯅꯤ, ꯀꯔꯤꯒꯤ ꯅꯪꯅ ꯃꯟꯗꯤꯔꯗ ꯆꯪꯗꯨꯅ ꯄꯨꯖꯥ ꯇꯧꯗ꯭ꯔꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯆꯔꯟꯅ ꯍꯥꯏꯔꯤ, "ꯏꯃꯥꯒ ꯕꯕꯥꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯟꯗꯤꯔ ꯑꯁꯦ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯍꯥꯡꯗꯣꯛꯂꯒ ꯄꯨꯖꯥ ꯇꯧꯔꯁꯤꯔꯅ ꯈꯟꯕ ꯀꯌా ꯑꯃ ꯌꯥꯎꯈꯤ" ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯕꯤꯇꯥꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ, "ꯅꯪꯒꯤ ꯕꯕꯥꯅ ꯃꯟꯗꯤꯔ ꯑꯁꯦ ꯍꯥꯡꯗꯣꯛꯄ ꯄꯥꯝꯂꯝꯕꯁꯨ ꯌꯥꯏ, ꯅꯍꯥꯛꯅ ꯃꯟꯗꯤꯔ ꯍꯥꯡꯗꯣꯛꯄꯗ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯟꯗꯤꯔ ꯑꯁꯦ ꯁꯤꯖꯤꯟꯅꯕꯒꯤ ꯄꯥꯎꯁꯦ ꯁꯤꯕꯥꯟꯁꯅ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯙꯕ ꯑꯃꯗꯤ ꯁꯤꯕꯥꯟꯁ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯔꯨꯗ꯭ꯔꯒꯤ ꯃꯃꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯙꯕꯇ "ꯑꯩꯈꯣꯏ ꯑꯍꯜꯒꯤ ꯄꯥꯔꯇꯤ ꯉꯥꯏꯍꯥꯛ ꯇꯧꯕꯁꯤꯗ ꯀꯔꯤꯒꯤ ꯑꯉꯥꯡ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯅꯣ?" ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯙꯕꯅ "ꯑꯉꯥꯡ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ, ꯃꯍꯥꯛ ꯑꯁꯦ ꯄꯨꯔꯥ ꯑꯍꯟꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯁꯤꯕꯥꯟꯁꯅꯁꯨ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅꯈꯤꯕ ꯀꯌా ꯑꯃ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯁꯤꯕꯥꯟꯁꯅ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅ ꯀꯧꯔꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ "ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅꯣ, ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕꯁꯦ?" ꯍꯥꯏꯅ ꯃꯥꯙꯕꯇ ꯍꯪꯂꯛꯏ꯫ ꯃꯥꯙꯕꯅ "ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯀꯅꯥꯅ ꯈꯪꯕꯒꯦ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ "ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯏꯌꯥꯝꯕ ꯑꯣꯏꯔꯤꯕ ꯔꯨꯗ꯭ꯔꯅ ꯈꯛꯇ ꯈꯪꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯥꯙꯕꯅ "ꯑꯉꯥꯡ ꯑꯁꯤ ꯔꯨꯗ꯭ꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ "ꯀꯝꯗꯧꯅ ꯑꯉꯥꯡ ꯑꯁꯤꯅ ꯔꯨꯗ꯭ꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯣ?" ꯍꯥꯏꯔꯛꯂꯤ꯫
ꯃꯥꯙꯕꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯖꯕꯒꯤꯅꯤ ꯃꯄꯨ ꯃꯍꯥꯗꯦꯕꯅ ꯔꯨꯗ꯭ꯔ ꯑꯁꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯊꯥꯔꯛꯂꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤ ꯅꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯏꯂꯁꯤꯔ ꯍꯥꯏꯔꯝꯃꯤ ꯁꯤꯕꯥꯟꯁꯅ ꯍꯥꯏꯔꯤ ꯑꯩ ꯑꯁꯤ ꯄꯤꯛꯄꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯔꯨꯗ꯭ꯔ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤꯡꯅ ꯔꯨꯗ꯭ꯔ ꯑꯁꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯂꯦ ꯍꯥꯏꯕꯁꯤꯗ ꯊꯥꯖꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯍꯔꯥꯎꯔꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯔꯟꯖꯤꯠ ꯑꯁꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ ꯃꯥꯙꯕ ꯑꯃꯗꯤ ꯁꯤꯕꯥꯟꯁꯅ ꯎꯔꯤ ꯁꯤꯕꯥꯟꯁꯅ ꯉꯁꯤꯗꯤ ꯆꯤꯔꯟꯖꯤꯠꯄꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯤꯔꯟꯖꯤꯠꯀꯤ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯤꯔꯟꯖꯤꯠꯀꯤ ꯃꯤꯑꯣꯏꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯁꯤꯕꯥꯟꯁ ꯑꯃꯗꯤ ꯃꯥꯙꯕꯅꯁꯨ ꯎꯔꯤ ꯁꯤꯕꯥꯟꯁꯅ ꯃꯥꯙꯕꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯕꯥꯟꯁꯅ ꯃꯍꯥꯗꯦꯕꯕꯨ ꯈꯣꯏꯔꯝꯗꯨꯅ ꯃꯍꯥꯗꯦꯕꯕꯨ ꯀꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯗꯦꯕ ꯑꯁꯤꯁꯨ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯣ ꯍꯪꯉꯤ ꯁꯤꯕꯥꯟꯁꯅ ꯃꯐꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯌꯨ ꯍꯥꯏꯔꯔꯤ ꯃꯍꯥꯗꯦꯕꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯒ ꯑꯩꯒ ꯐꯨꯅꯧ ꯍꯥꯏꯔꯤꯕꯔꯥ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯎ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯔꯛꯈꯤ ꯁꯤꯕꯥꯟꯁꯅ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯁꯤꯒ ꯑꯩꯒ ꯐꯨꯅꯒꯗꯧꯔꯤꯕ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯒꯨꯝꯅ ꯁꯥꯟꯅꯈ꯭ꯔꯅꯤ ꯍꯥꯏꯔꯤ ꯃꯍꯥꯗꯦꯕꯅ ꯅꯪꯕꯨ ꯂꯥꯏꯔꯅꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯪꯂꯕꯔꯥ ꯃꯃꯥꯡꯗꯁꯨ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯁꯤꯙꯨ ꯑꯁꯤ ꯃꯌꯥꯝꯗ ꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯅꯍꯥꯛ ꯃꯈꯣꯏꯒ ꯊꯦꯡꯅꯧ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯁꯤꯕꯥꯟꯁꯅꯁꯨ ꯃꯍꯥꯛꯅ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯗꯦꯕꯅ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯕꯥꯟꯁ ꯑꯁꯤ ꯆꯤꯔꯟꯖꯤꯠ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯆꯤꯔꯟꯖꯤꯠꯄꯨ ꯀꯧꯔꯛꯂꯦ ꯆꯤꯔꯟꯖꯤꯠꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯂꯤꯕ ꯑꯣꯏꯔꯦ ꯅꯍꯥꯛ ꯑꯁꯤ ꯂꯥꯏꯕꯛ ꯂꯩꯕꯒꯤꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯤꯑꯣꯏꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁ꯭ꯋꯥꯏꯗ ꯄꯨꯊꯣꯛꯈ꯭ꯔꯣ ꯃꯉꯣꯟꯗ ꯁꯥꯎꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯕꯥꯟꯁ ꯑꯁꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯥꯔꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯥ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯥꯏꯊꯣꯔꯛꯂꯦ ꯁꯤꯕꯥꯟꯁꯅ ꯃꯈꯣꯏꯕꯨ ꯐꯨꯊꯕ ꯑꯣꯏꯔꯝꯂꯦ ꯀꯥ ꯑꯁꯤꯗꯒꯤ ꯁꯤꯕꯥꯟꯁ ꯑꯁꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯤꯔꯟꯖꯤꯠ ꯍꯣꯏꯗ ꯐꯥꯏꯠ ꯇꯧꯅꯕꯒꯤ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯤꯕꯥꯟꯁꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯤ ꯁꯤꯕꯥꯟꯁꯅ ꯆꯦꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯋꯥꯍꯜꯂꯒ ꯐꯨꯊꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯃꯥꯙꯕ ꯑꯁꯤꯗꯤ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯁꯤꯕꯥꯟꯁꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯆꯤꯔꯟꯖꯤꯠ ꯑꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯐꯨꯊꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯤꯔꯟꯖꯤꯠ ꯑꯁꯤ ꯁꯤꯙꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯍꯥꯛ ꯑꯁꯤ ꯄꯤꯛꯆꯔꯕꯁꯨ ꯃꯉꯣꯟꯗ ꯂꯥꯏ ꯆꯪꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯁꯤ ꯐꯖꯅ ꯐꯨꯊꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ ꯁꯤꯙꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯒ ꯄꯨꯔꯛꯎ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯀꯨꯟ ꯑꯁꯤꯅ ꯍꯥꯠꯇꯨꯅ ꯄꯣꯠꯂꯣꯏꯔꯈꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯎꯠ ꯑꯗꯨꯁꯨ ꯒꯪꯒꯥꯗ ꯊꯥꯗꯈ꯭ꯔꯈꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯕꯥꯟꯁ ꯑꯃꯗꯤ ꯃꯍꯥꯗꯦꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯕꯥꯟꯁꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯪꯀꯔ ꯅꯍꯥꯛꯀꯤ ꯂꯥꯏ ꯀꯔꯤꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯆꯩꯔꯥꯛ ꯀꯔꯤꯒꯤ ꯄꯤꯗ꯭ꯔꯤꯕꯅꯣ ꯐꯠꯈꯤꯗ꯭ꯔꯕ ꯁꯤꯙꯨꯕꯨ ꯀꯔꯤꯒꯤ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯩꯖꯩ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯁꯤꯕ ꯉꯥꯛꯇꯅꯤ ꯁꯤꯙꯨꯒꯤ ꯁꯤꯕꯒꯤ ꯃꯇꯝꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯄꯤꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯙꯨ ꯑꯁꯤ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯁꯤꯕꯥꯟꯁ ꯑꯁꯤ ꯊꯣꯔꯛꯇꯨꯅ ꯁꯤꯙꯨꯗ ꯅꯣꯛꯁꯤꯜꯂꯛꯂꯦ ꯁꯤꯙꯨꯅꯁꯨ ꯁꯤꯕꯥꯟꯁ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯎꯔꯤ ꯃꯍꯥꯛ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯍꯥꯛꯅ ꯍꯟꯖꯟ ꯍꯟꯖꯟ ꯏꯁꯤꯡꯗ ꯂꯨꯞꯄꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯅ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯂꯦ ꯁꯤꯙꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯔꯟꯖꯤꯠ ꯑꯁꯤꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯁꯤꯙꯨꯅ ꯑꯉꯥꯡ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯔꯟꯖꯤꯠ ꯑꯁꯤꯅ ꯏꯁꯤꯡꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯁꯤꯙꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯄꯒ ꯁꯤꯕꯥꯟꯁ ꯑꯁꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯤꯙꯨꯗ ꯀꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯗ ꯁꯤꯙꯨ ꯑꯁꯤ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯤ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯆꯤꯔꯟꯖꯤꯠꯇ ꯍꯥꯏꯔꯤ ꯆꯤꯔꯟꯖꯤꯠꯅ ꯃꯍꯥꯛ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯁꯤꯗ ꯌꯦꯡꯂꯨꯕꯗꯗꯤ ꯒꯥꯔꯤ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯄꯥꯝꯕ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯕꯅ ꯅꯪꯒꯤ ꯃꯤꯠꯇ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯤꯙꯨꯗ ꯒꯥꯔꯤꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯙꯨꯅ ꯃꯥꯒꯤ ꯇꯨꯡꯏꯟꯕ ꯃꯤꯌꯥꯝꯁꯤꯡꯗ ꯂꯥꯏꯗꯒꯤ ꯒꯨꯔꯨꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯁꯤꯕꯥꯟꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤ ꯁꯤꯕꯥꯟꯁ ꯂꯥꯛꯄ ꯑꯁꯤ ꯎꯕꯗ ꯁꯤꯙꯨ ꯑꯁꯤ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯁꯤꯕꯥꯟꯁꯇꯒꯤ ꯔꯨꯗ꯭ꯔ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯤꯙꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯁꯤꯙꯨꯅ ꯑꯃꯨꯛ ꯒꯨꯔꯨꯗꯒꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯆꯤꯟꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯆꯤꯔꯟꯖꯤꯠꯇ ꯔꯨꯗ꯭ꯔ ꯂꯥꯛꯂꯤꯕꯁꯤ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯎꯔꯤꯕ ꯀꯌꯥ ꯑꯁꯤꯗꯤ ꯁꯤꯙꯨ ꯈꯛꯇꯅꯤ ꯎꯔꯤꯕꯁꯤ ꯑꯇꯩꯅꯗꯤ ꯀꯔꯤꯁꯨ ꯎꯕ ꯅꯠꯇꯦ ꯁꯤꯙꯨꯅ ꯃꯌꯥꯝꯗ ꯃꯍꯥꯛꯀꯤ ꯌꯣꯒꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯍꯥꯗꯦꯕ ꯑꯃꯗꯤ ꯁꯤꯕꯥꯟꯁ ꯑꯁꯤꯗꯤ ꯅꯣꯛꯏ ꯁꯤꯙꯨꯅ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯗꯦꯕꯅ ꯇꯧꯔꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯙꯨ ꯑꯁꯤ ꯌꯨ ꯊꯛꯏ
Chiranjit siduda nahangna tawribana taw aduna nangbu mayamna lanaribase soidana mangkhra aduna nah wakan fajana khalu haina wakan phathana bigdamakta fajana haibirimi siduna magi waribu nupa asi phawbada Rudra oina ura sidu asidi pangkida kire masigi matungda sidu asi tumduna leibasi ula magi mamangda phawba Rudrana laktuna hari sidu nangi sibagi matam yero mayamna nangbu ningjaribu kudima ase mang takwa taraga nahang aigi mapukda yengnabu oikiba handaki mapu asdadi aina nahaki yengnabu oigani haram asumna tawduna sidu ase awaba kayama piram tupam chapam amata khangalamde hawjik sidu ase hawgalakpada Rudra ase mang leriba kaasta pamduna leiramde masitagi sidu ase kiduna faijuna kunjindra loi aduga Chiranjit pukau Chiranjit ase suma fomsta la siduna Rudra leriba si ubra haina adubu Chiranjitna kana sum fomsta leite haina hayare siduna su Rudra ase kaasta leiramde haibasim hangna kham mahangna mahaguruga unabagi matam yerole haina phongduba matangi sinde sidu mahaki mahaguru wariba siga video call tawna wari sanari siduna hari Rudra gi thawaina ai putupam jafa amda kangandre Rudra se ai khaktan ui ataina di uti ai yamna kijare ma hoji mapuga mapokri mahang ai bu harpa pame mamang de Rudra na harpai matamda police ta ki guruji na kanbiki ba dugumna handaki matang de su Rudra gi thawai de gi ai gi thawai bu kan biyo hain hajaram mahaguru asina karisu khaluranu na karisu tawroi na bu fanabu hanabada lupa karo ani di aingonda pi patabani haram mastaki karo ani siduna account da kakhri aduga tawgodori basi karino haina mahaguru asina oroidaba upay am habirabe aduga phone ase pudakya thamkhri siduna sauna Chiranjita aigi mahaguru laitre haina phongdoklaga pangwana tholiba ase phanabagi damakta thaba ase mangna pangthoklagani haram asumna mathangi sinda Mahadev ase ulagi ma ase wakal amada mangdunari asumna leringeda naguna Mahadev ta karoktun hairai sidugi musing sibanspu phaduna puraka chakri soiduna kudung kiba taga dore haram asumna harakpadagi Mahadevna sauna siduwasta Rudra gi saktam uhanba tare haina haram somna sibans ase sidugi mayada parak purag sibans na siduda ai bu phana bigdamakta nahang miga tharak libani aingonda dum harak lamlagadi khongna thongna lakwa yabadubu adubu sidu nangdi hauji phawu khongba kowba karisu leite ni haina haram siduna lamase Mahadeva bu ningjaba lamamani adubu aina nangbu su mapu le haibasida su thajirapani nahang ai bu tumpam safa amta khangandre nahang aingona jet pa haibtu ori maram masina na poina saina kyama piba tabani haram sibansna adumna tawgunu aina roi poina last warning piribs na Mahadeva bu thajide haibai kam adubu nangona kari shakti bu yawgini mayamna nangbu laknari base nangi shakti imta puthar ulo haram mastaki siduna sauduna kupang sibans mamaida thar sibans asi paithoktuna tar magi maku asisu for astajation kri siduna hari nahangna Shankarbu Mahadeva bu ninjaribadu masidi napu Mahadeva gi mandir asita harpa tabani haram hawi sibans asi masinda Mahadeva bu sonjaduna gyan mankri masidi matungde siduna leriba Mahadeva gi mandir asita Rudra asi lakliba siulag mafam asta yamlaba baba kayama sulai mapu Mahadeva na Rudra gi saurunda onduna lakli aduga sidu su sonda kana lai khuru Rudra na sidu gi miyoi singbu puthaba hor tawri basi ubadagi Chiranjit asina miyoi kayama koktoktuna Rudra bu tingnabagi damakta haira mastagi miyoi sing asina Rudra tamna sensilaktuna Rudra da ku thanabagi tawri adubu Rudra na miyoi sing asi bu loina puthra asumna tropodagi Chiranjit asi pakana sidu gi maya la sidu asidi lining dun lei Chiranjit na sidu da hari Rudra asi amu hingalaktuna la karigum khara tawbiyo aina khanbada nangdi su sibagi matam yarokla male haram asum harak pasida sidu asi mami pangtho aduga Chiranjit pu intholam laga trisun amma pairaga sibans ki myada la mahangna pairiba trisun asina sibans ta tilakli adubu trisun asi Rudra na phara sidu sikraba Rudra asi ubada maha angak pa habdu ori Rudra na trisun asi mullaga sidu bu puthra sidu asi paitoktuna tare mahaksu kiduna mafam asi thaduktuna chetkri magi miyusing na Rudra bu phuna ba sensilak adubu makoi sing asi Rudra na fajana puthari siduna chelakpada magi mamangde trisun asi pairaktuna wana yungduna lei trisun asi Rudra na langlap iba Rudra asi sidu gi myada lagle sidu asi na chiange tawbada Rudra na pharaga sidu gi mamai da kupang hanjin thaduna putharam hauji Rudra na trisun asi pairaga leptuna lari siduna magi mamitam Rudra asi mapu Mahadeva boina uri mastigi mangna makulona raga khuramduna harai ai pomukta ngapio aigi leijaba sana lupa lamtum kudimak dan tokseraki aigi ni haiba karisu thamlaroiki ai budi amukta ngapio akti puna maki mapu oribani aina hingliba punsi ase sakaktagi khalaga hinglaroiki aina tawjruba fatraba thabak adugi sara oina hingjaragi aina hariba asi matangdi yabiu hain haijaram Rudra gi saknonda leriba Mahadevna haragli
ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯏꯁꯥꯅ ꯐꯪꯖꯕ ꯑꯐꯕ ꯇꯧꯔꯒꯅ ꯑꯐꯕꯒꯤ ꯃꯍꯩ ꯐꯠꯇꯕ ꯇꯧꯔꯒꯅ ꯐꯠꯇꯕꯒꯤ ꯃꯍꯩ ꯐꯪꯕ ꯇꯥꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤ ꯂꯩꯔꯝꯂꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯁꯤꯗꯨ ꯅꯪꯗꯤ ꯂꯣꯏꯅ ꯀꯥꯎꯔꯣꯏ ꯅꯪꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯅꯥꯔꯥꯟꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯤꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯉꯥꯛꯅ ꯆꯠꯆꯔꯒꯦ ꯅꯍꯥꯛꯄꯨ ꯅꯤꯡꯖꯕ ꯚꯛꯇ ꯑꯃꯁꯨ ꯑꯣꯏꯖꯔꯒꯦ ꯂꯚ ꯌꯨ ꯁꯪꯀꯔ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯨꯝꯅ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯗꯦꯕ ꯑꯃꯗꯤ ꯁꯤꯕꯥꯟꯁ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯕꯥꯟꯁꯅ ꯍꯥꯏꯔꯤ ꯅꯍꯥꯛꯅ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯪꯀꯔ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯑꯁꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯅꯠꯇꯅ ꯑꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯀꯥꯎꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯍꯥꯛꯅ ꯃꯔꯨꯞ ꯁꯥꯟꯅꯗꯕ ꯌꯥꯗꯕꯅꯤ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯑꯣꯝ ꯅꯃꯛ ꯁꯤꯕꯥꯏ ꯍꯥꯏꯅ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯏ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯦ ꯀꯥꯏꯅꯒꯗꯧꯔꯕꯅꯤ ꯁꯤꯕꯥꯟꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯒꯗꯧꯔꯕꯅꯤ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯕꯅꯥꯔꯥꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯑꯩ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤ ꯅꯥꯒꯨ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯁꯤꯗꯤ ꯁꯤꯕꯥꯟꯁ ꯀꯥꯏꯅꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯁꯤꯕꯥꯟꯁꯅ ꯂꯤꯟ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯍꯥꯛ ꯑꯁꯤꯁꯨ ꯑꯩꯒ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯁꯤ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯔꯒ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯠꯇ ꯅꯥꯟꯗꯣꯛꯄ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ